Manipur Laingakna Manipur Official Language Act 1979 bu mapung fa na chatna handana thambasi lamdam masigi lon mayek chawkhat annana bahotnabada thintahan bani haina MSF ki President Hizam Roshan na pendaba fongdurakli Manipuri Student Federation MSF ki kuntare laksuba mapok kumon thoram kwa kaithel da leiba mahiroi lup asigi office da ngasi pangthokre thoram aduga mari lenana Hizam Roshan na fongdokhibada National Education Policy NEP 2020 lamdam masida chatnarabasu Manipur da hanadagi hauna Education Department na semkraba Education Policy kaya ama ngasi fauba nathaiduna thambiri aikoigi imalon bu Chingnaba haiduna Manipur Official Language Act 1979 semduna ek asida yauriba provision sing maming khaktigi oina thamba asi mahiroi sing amadi miyamgi oina khwaidigi laibak thibani Language Policy semduna mahiroi singda imalon tambiduna loan bu hena chawkhatnanaba amadi kanjananaba provision kaya ama yaurabasu Manipur Laingak na ngasi fauba mapungfana chana handana thambana miyam amadi mahiroi singda imalon asibu namthaduna thamnaba Hotnarabra Haibagi Chaona Chingnaba Leire mama mapa singnasu English loan tambana Leire Haibani haina launarakuna imalon bu nathaiduna thamnarakpagi chatnabi amasu lakliba asi ekoi isagi puari loan amadi yellow furup sing asi mangnanaba Sinjabani imalon bu nathaiduna thambana aikoigi khunai asibu mutkiba yabagi fibam amadalakani maramaduna imalon kannanaba aikoi khuding makna apunbagi firep ama lawminaba mathau tai haiki ngasi mahiroi lubasigi mapok kumon thorom kamari lenana lamdam masigi miyam dasu yaifa pau telpi ki Tauram adugi saruk ama oina mahiroi lup asigi thau puramba member sing amadi e paugi lamda thabak tauriba paumi singda achamba khudol pot piduna ikai khumdaki RIMS Department of Transfusion Medicine State Blood Cell NHM amasung SBTC Manipurna punakut samnaduna mega blood donation camp amasu pangthoki Aiko yellow group sing mutna ba honarak iba aiko gi loan na sing asi munna bagi tamakta tongan ba loan sing asi season naraga aiko ne lady ba se masi khara na thaira kanda aiko gi loan kanjana ba aiko phire ba longmina ba mathau tai masi aiko gi loan kanjana bagi tamakta aiko ne tongan ba policy kya amam so aiko ne simi ba mathau tai aiko ne ngasi bokta mahi masing tambada textbook haina khangnari ba lyric sing asi tongan ba aiko gi the Manipur State Textbook Board haidana ngasi bokta Manipur gi Leire masigi textbook board asina kaigumba Manipur lairagade ai basing lyric iribasing akhoi gi masida hena quality put laina lyric sing kodorakani textbook board asira Manipur lairagade akhoi ngasi bokta tamnari ba lyric sing matik channel phangani aduga Manipur ki economic ki pibam so hena chakhalakani ai basing so hena mapangan kalakani ai basing so pukchen seng lebak si kunai sigi idapang namakani madu natragadi akoi gi Manipur textbook boss asya akoi nathairaga lingkhatabi da thamagadi akoi gi lon da nate akoi culture akoi kunai si mutki ya pibam laigani have say samjaki